Imphal Jiribam lambi gi Kaiphundai area da Thabak Suba Chatpa Meitei phurup ki meeoi Singda Kuki shingna Ayet-Apan pi Haibagi Matangda ngasi Nakal animakki meeoi yaona Jiribam District Police ki SP gi office ta phaminaduna wari sanaraba matung Yanaba Purakhre Hiramasigi Matangda ngasi United Jiri Youth League ki President PS Gyanendro All Kaiphundai gi Khulakba Latin Thang Khongsai amadi Kuki Imphal Jiribam amasung Tamenglong gi Secretary Saizathang Khongsai na puna khudyak piraga thadorapa charolamana hai Jiribam District Police की SP A Ganasyam की ऑफिस ता कुंथ्रामापन सुबा साम राइफल्स की कमांडेंट कर्नल आकाश कुमार याउना पांगथोकिबा मिफम अदुदा PS ज्ञानेंद्रो लैटिनथांग खोंगसाई अमदे सैजाथांग खोंगसाई सु सरयाकी मिफम अदुना हौकिबा तांग कुनमंगादा यूनाइटेड जिरी यूथ लीगना थादोरकपा प्रेस रिलीज अमदा Apex Company da Thabak Suba Chatpa Meitei gi Sinmi Singh Kaiphundai area da Kuki shingna Ayet-Apan Purakhre haiba wafam khara phongdoki wafam adugi matangda ngasi Nakal animakki meeoi yaona wari sanabada Kaiphundai yaona Imphal Jiribam lambi gi tongan mafam da Thabak Suba Chatliba Meitei phurup ke chilinau Singda makhal amatagi Ayet-Apan pidaba haina yanaki loinana Jiribam ga thangnana leiriba Tamenglong gi area da tangdu leitaba phibam thamna ba honabada Nakal animakki meeoi Singna angamba thogdang lomina ba haina su mifam aduna yanaki haina cherolasina makha tarakle